Misak amana miyoi amana phatlaroi khana phatlaktrabadi lamba leita phattaba misak haidu oirei. Phattabada isang hena thausinkiba miyoi adudi semdokpada wana thoi. Phattaba amadi aphaba asumba ani asi punna loinaduna chatba haiba ngamba miyoi makal adubuni asungba gyan taba makok leiba marosing leiba haina hainariba makal sida chalido. Asingba mi wangang thokta thabang na utli apangba mi na napal tawduna wahai aduga animak sigi gulchenba mi na wasu haigani napal su tawi adubu haina singna haidokpa yaba yadaba haina khaidoklaga nungda marol naina chatli lichat amaka ningthau lemba hairiba miyoi asigi magul oina atamnana yenglakpada marol naina chatba apha phatta ani sigi langdaida leiduna animak sida luplaga chatba miyoi makhal haibado mahaksi oiri. Phattabada sumahak lamba leita phattaba matau kaya uli. Ahen basu ulaki gadauri makatana. Aphaba oina amuk ballabada amuk sengna nungsiba pokliba thamoigi mabema adu tamag mahakak oina nungsiraga mahatabu phangnabu hotnajai. Nupa amagi asauba aphaba magul taklakpada magi lichat chajat magi loinariba nupi angang haina adumak yenglaga chenarakladabani yengsilakpa matamda. Lucy magi maraibak thiba thawdok adu thokhraba matungdani. Pumhenbana phonduda isau tawri. Lucy sengna wakhaldo yam sathina sonthaba mapokhrabani masaduda. Hainingba kaubasu pokhiji adumak unglaga thokhiba oikhriba thawdok mayam adu ningsing adumak leirabani. Nati Lucy, nang handak nangna asuk yamna change tawri sigayinu kamaina nang kaidawragi Lucy. Lucy tapna. Dahen ay karisu tawdi. Karisu tawdi di nang hairagan ay nangina daw nangina wong jabjana khangi. Ngasi ngarang da nati. Akoy ni loinarak mari lainaraklibasi. Dahen. Nongmata minutes mga tara fana phone off thamdaba nangna numit chupam phone off da laikriduna kamay tawriba. Aduna kay maramgi thamliba. Lucy wahangdugi pakum piba mahaiti aduna adumag tumina laiki. Pumhenba sor amatang hondokre aduga. Lucy, sengna nang handak nongmani ni se kaidawragi hayo. Dahenda phasana hayo. Nangina tawsida aiso haifam tawpham da khangje. Aitana isa ithanna ta oina saubu poklagada leire. Dahen ai karisu tawdi. Ai hadakse isa khra nungaitam adugini ai ataidi karimta tawdi. Pumhenba du saugala iyamo. Nangna karimta tawdi hairaga aina thazagadro ha nang handak oidabasu yam haiba haire aingonda nang yam haire. Dahen hairo thuna naha nangna phone off thamlaga leibagi maram hairo ngarangsu nang thamdaine hairo adu kaigini maramdu phazana hayo. Lucy du khumlakte pumhenba khonjel wangna phone du laukhalai. Naron thoktarba nang ha Lucy wahai oina pakhum pirakpagi mahutta higik oina kappagi khonjel oina phone du pumhenbana tarakli. Pumhenba madu tarubadagi masado amuk nungairaktre mikup amani masagi pukninggi asaubado ngayak phathaba oina tumin leira matungda khonjel taplap. Yarisi soikre ai khon khra wankhakrama tok kaplan. Lucy kapatokti. Si Lucy kaplan ai soikre. Aisu sauningba khoirang khoi saunaba nungdangba kaya pokpagi phathaba ngamkidabani. Si kaplan ai karisu hairaroi. Si ai sengna nangga mikup amata phauba pau phaunadabado leiba ngamdabagini nang saurano kappada toklo se toklo. Lucy ngayak kap thokli aduga tapna dahen isoide karimta soide ai soibani hoi siyarisi ado nasa nungaite haksang nungaite do kayoina nungaitrino kaisum tawde as Lucy asengmani phare dudi ado aikoy ni ngasi nongmani ni sida thengnanaba unanaba tawsi ai tan pumhenbana marak phat thatkhiduna tale harakpa yaroi doctor da su sattoini nangna sa nungaite haido adu yengthoknaba yani dahen yaba yaroi mi parigi birthday su kuitrabani ko handakti aikoy ni puna satkadobani nana sattoini atai lakna dawri mayam couple singdudagi nangai ni hena phazadaba ningthidaba yadabani as
ꯑꯁ ꯅꯠꯇꯦ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯂꯨꯁꯤ ꯍꯩꯅꯤꯡꯗꯅ ꯍꯣꯏ ꯄꯨꯝꯍꯦꯟꯕꯅ ꯐꯔꯦ ꯀꯞꯁꯨ ꯀꯞꯊꯣꯛꯂꯨꯔꯦ ꯉꯥꯏꯍꯥꯛꯇꯤ ꯋꯥꯔꯝꯂꯅꯤ ꯑꯗꯨꯅ ꯄꯣꯊꯥꯖꯔꯣ ꯉꯥꯏꯍꯥꯛ ꯂꯨꯁꯤ ꯇꯞꯅ ꯋꯥꯗꯦꯗ ꯑꯩ ꯈꯪꯉꯦ ꯁꯤ ꯊꯝꯃꯒꯦ ꯗꯥꯍꯦꯟ ꯅꯪꯅ ꯋꯥꯕ ꯐꯔꯝꯃꯅꯤ ꯍꯥꯏꯕ ꯃꯇꯥꯡꯗꯨꯗ ꯑꯩꯅ ꯀꯣꯜ ꯑꯗꯨꯝ ꯇꯧꯔꯛꯂꯒꯦ ꯃꯇꯝ ꯈꯪꯅ ꯂꯨꯁꯤ ꯇꯨꯃꯤꯟꯅ ꯂꯩ ꯐꯔꯦ ꯄꯣꯊꯥꯔꯣꯀꯣ ꯗꯥꯍꯦꯟ ꯊꯝꯃꯦꯀꯣ ꯄꯨꯝꯍꯦꯟꯕ ꯂꯨꯁꯤꯒꯤ ꯍꯥꯏꯕ ꯈꯣꯟꯖꯦꯜꯗꯨ ꯋꯥꯎꯔꯤ ꯁꯥꯎꯔꯤ ꯍꯦꯛ ꯇꯥꯕꯒ ꯀꯣꯜꯗꯨ ꯑꯗꯨꯝ ꯀꯛꯈ꯭ꯔꯦ ꯂꯨꯁꯤ ꯐꯣꯟ ꯊꯝꯈ꯭ꯔ ꯃꯇꯨꯡ ꯐꯃꯨꯡꯗꯨꯗ ꯍꯤꯞꯊꯔꯛꯂꯦ ꯑꯗꯨꯒ ꯃꯃꯤꯠꯇꯨꯅ ꯑꯌꯦꯡꯕ ꯑꯃꯗ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯗꯨꯅ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯈꯟꯒꯗꯕ ꯋꯥꯈꯜ ꯇꯧꯒꯗꯕ ꯊꯕꯛꯁꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯑꯁꯨꯛ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯃ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯛꯂꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯀꯔꯤꯒꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯋꯥꯍꯩꯁꯤꯡꯗꯨ ꯁꯣꯟꯖꯔꯒ ꯂꯨꯁꯤ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯉꯥꯏ ꯄꯨꯝꯍꯦꯟꯕ ꯃꯥꯁꯨ ꯃꯊꯟ ꯃꯗꯣꯝ ꯋꯥꯈꯜꯅ ꯃꯁꯥꯗ ꯃꯁꯥꯒꯤ ꯄꯨꯛꯅꯤꯡꯅ ꯋꯥꯍꯪ ꯇꯧꯖꯔꯤ ꯁꯦꯡꯅ ꯂꯨꯁꯤꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯃꯥꯒꯤ ꯃꯇꯧꯁꯤ ꯍꯥꯟꯅꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗꯦ ꯆꯦꯟꯖ ꯈꯪꯇꯧ ꯇꯧꯏ ꯍꯟꯗꯛꯅ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯐꯔꯦ ꯍꯟꯗꯛꯀꯤ ꯎꯅꯕꯗ ꯀꯔꯤ ꯇꯧꯔꯤꯅꯣ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯂꯣꯏꯅ ꯐꯖꯅ ꯈꯪꯗꯣꯛꯂꯒꯦ ꯈꯪꯗꯣꯛꯇꯕꯁꯨ ꯌꯥꯗ꯭ꯔꯦ ꯂꯨꯁꯤ ꯅꯪꯁꯤ ꯃꯔꯧ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯏꯗꯀꯣ ꯄꯨꯝꯍꯦꯟꯕ ꯂꯨꯁꯤꯒꯤ ꯍꯣꯡꯂꯛꯂꯤꯕ ꯑꯍꯣꯡꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯀꯔꯤꯅ ꯑꯣꯏꯍꯜꯂꯛꯄꯅꯣ ꯍꯣꯡꯍꯜꯂꯛꯄꯅꯣ ꯍꯥꯏꯅ ꯈꯪꯗꯣꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯈ꯭ꯔꯦ ꯍꯟꯗꯛꯀꯤ ꯃꯈꯣꯏꯅꯤ ꯊꯦꯡꯅꯕꯗ ꯁꯣꯏꯗꯅ ꯈꯪꯗꯣꯛꯂꯒꯦ ꯍꯪꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯂꯩꯈ꯭ꯔꯦ ꯆꯞ ꯌꯨꯡꯅ ꯄꯨꯝꯍꯦꯟꯕꯗꯣ ꯁꯣꯝ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅꯤ ꯅꯤꯡꯊꯧꯂꯦꯝꯕꯅ ꯈꯨꯅꯦꯛ ꯑꯣꯏꯅ ꯅꯦꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯂꯦꯝꯕꯗ ꯐꯣꯟ ꯑꯃ ꯄꯤꯔꯛꯂꯤ ꯑꯗꯨꯒ ꯇꯞꯂꯤ ꯕꯣꯁꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯖꯔꯤ ꯄꯥꯝꯒꯗꯕ ꯍꯥꯏꯗꯣ ꯑꯣꯏꯔꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ AI ꯁꯤꯖꯤꯟꯅꯔꯒꯁꯨ ꯍꯦꯟꯅ ꯈꯔ ꯃꯥꯜꯍꯟꯕ ꯍꯦꯟꯖꯤꯜꯍꯜꯂꯒ ꯚꯤꯗꯤꯑꯣꯗꯣ ꯏꯗꯤꯇꯤꯡ ꯇꯧꯔꯕꯅꯤ ꯑꯩ ꯍꯥꯏꯔꯞ ꯌꯦꯡꯕꯤꯔꯨ ꯕꯣꯁꯅ ꯅꯤꯡꯊꯧꯂꯦꯝꯕ ꯐꯣꯟꯗꯨ ꯂꯧꯏ ꯅꯨꯄꯥꯗꯨꯗꯒꯤ ꯑꯗꯨꯒ ꯐꯣꯟꯗꯨ ꯃꯦꯠꯂꯒ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯗꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯗꯨ ꯌꯦꯡꯂꯒ ꯅꯤꯡꯊꯧꯂꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯦ ꯑꯗꯨꯒ ꯌꯥꯔꯦ ꯁꯤ ꯃꯉꯥꯏꯗꯅ ꯆꯞ ꯆꯥꯔꯦ ꯑꯣꯀꯦ ꯕꯣꯁ ꯑꯗꯨꯗꯤ ꯑꯇꯩ ꯃꯈꯥ ꯇꯥꯕ ꯄ꯭ꯂꯥꯟꯁꯤꯡꯗꯨꯅ ꯀꯝꯗꯧꯒꯅꯤ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯅ ꯀꯣꯟꯅ ꯑꯩꯅ ꯇꯞꯅ ꯍꯥꯏꯔꯒꯦ ꯐꯅꯕ ꯁꯤꯜꯂꯛꯂꯒꯦ ꯑꯣꯀꯦ ꯕꯣꯁ ꯑꯗꯨꯗꯤ ꯌꯥꯔꯦ ꯅꯪ ꯅꯊꯧ ꯇꯧꯖꯧꯔꯣ ꯐꯅꯤ ꯅꯨꯄꯥꯗꯨ ꯆꯠꯈ꯭ꯔꯦ ꯊꯣꯛꯈ꯭ꯔꯦ ꯀꯥꯗꯨꯗꯒꯤ ꯅꯤꯡꯊꯧꯂꯦꯝꯕ ꯚꯤꯗꯤꯑꯣꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯂꯛꯂꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯛꯂꯗꯨꯅ ꯃꯊꯟꯅꯇ ꯁꯤ ꯎꯔꯗꯤ ꯅꯪ ꯀꯔꯝ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯕ ꯉꯝꯅꯤ ꯑꯣꯏꯔꯔꯣꯏ ꯉꯝꯂꯔꯣꯏ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯇꯨꯅ ꯆꯦꯟꯈꯤꯕꯗꯤ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ ꯅꯪꯅ ꯅꯤꯡꯊꯧꯂꯦꯝꯕ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ ꯃꯥꯒꯤ ꯋꯥꯈꯜꯗꯨ ꯃꯤꯀꯨꯞꯇꯨꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ ꯃꯀꯥ ꯂꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯅꯤꯡꯖꯔꯛꯄ ꯈꯨꯗꯤꯡ ꯊꯨꯡꯂꯅꯤ ꯄꯥꯝꯖꯕ ꯄꯣꯠꯁꯛ ꯑꯃ ꯐꯪꯗꯨꯅ ꯃꯅꯥꯛꯇ ꯂꯦꯡꯗ ꯊꯝꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯍꯦꯟꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯄꯣꯛꯄꯒꯤ ꯆꯥꯡꯁꯤ ꯍꯦꯟꯒꯠꯂꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯅꯕ ꯂꯩꯍꯟꯅꯕ ꯍꯣꯠꯅꯕꯗ ꯅꯪꯕꯨ ꯆꯩꯊꯦꯡ ꯈꯔꯗꯤ ꯄꯤꯕ ꯇꯥꯔꯦ ꯅꯪ ꯑꯋꯥꯕ ꯈꯔꯗꯤ ꯃꯥꯌꯣꯛꯅꯕ ꯇꯥꯔꯦ ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯧꯅꯨ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯂꯨꯁꯤ ꯋꯥꯔꯧꯅꯨ ꯑꯩꯉꯣꯟꯗ ꯃꯔꯝꯗꯤ ꯅꯪꯅ ꯁꯤꯗ ꯇꯥꯅꯕ ꯁꯤꯟꯕꯅꯤ ꯑꯩꯕꯨ ꯇꯝꯊꯤꯕꯒꯤ ꯁꯛꯂꯣꯟꯁꯤ ꯅꯪꯅ ꯑꯣꯏꯍꯜꯂꯛꯄꯅꯤ ꯑꯩꯕꯨ ꯋꯥꯔꯧꯅꯨ ꯑꯩꯉꯣꯟꯗ ꯋꯥꯔꯧꯒꯅꯨ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯨꯁꯤ ꯀꯥꯗ ꯃꯥꯅ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯂꯤꯕ ꯐꯣꯟꯗꯨꯅ ꯀꯣꯜ ꯂꯥꯛꯄꯒꯤ ꯚꯥꯏꯕ꯭ꯔꯦꯁꯟ ꯇꯧꯔꯛꯄꯗ ꯃꯁꯥꯗꯣ ꯍꯥꯏꯔꯞ ꯈꯪꯉꯤ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯅꯤꯡꯊꯧꯂꯦꯝꯕꯒꯤ ꯀꯣꯜ ꯑꯣꯏꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯨꯁꯤ ꯕꯤꯠ ꯂꯩꯇꯅ ꯐꯣꯟꯗꯨ ꯅꯥꯀꯟꯗ ꯍꯟꯖꯤꯟꯅ ꯑꯃꯨꯛ ꯊꯝꯈ꯭ꯔꯦ ꯀꯣꯜꯗꯨ ꯇꯠꯈ꯭ꯔꯦ ꯑꯍꯥꯟꯕꯗꯨꯒꯤꯗꯤ ꯑꯗꯨꯕꯨ ꯁꯨꯝ ꯂꯦꯞꯄ ꯂꯩꯇ ꯃꯅꯝ ꯍꯦꯛꯇ ꯇꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯗꯗꯤ ꯂꯨꯁꯤ ꯃꯥꯁꯨ ꯈꯩꯗꯧꯗꯨ ꯊꯤꯠꯈ꯭ꯔꯗꯨꯅ ꯇꯥꯞ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯗꯨꯅ ꯀꯩ ꯄꯥꯝꯒꯦ ꯅꯪ ꯍꯟꯖꯤꯟ ꯏꯀꯥꯏ ꯈꯪꯗꯕ ꯍꯨꯏ ꯁꯥꯔꯒ ꯆꯀꯠ ꯁꯨꯝ ꯑꯣꯟꯁꯤꯟ ꯈꯣꯡꯉꯩꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯌꯨ ꯀꯩ ꯄꯥꯝꯒꯦ ꯅꯪ ꯅꯤꯡꯊꯧꯂꯦꯝꯕ ꯈꯣꯟꯖꯦꯜꯗꯨ ꯏꯇꯞ ꯇꯞꯅ ꯀꯔꯤꯅꯣ ꯅꯪꯗꯤ ꯌꯥꯝ ꯁꯥꯎꯅ ꯂꯩꯔꯝꯃꯤꯅ ꯀꯩꯗꯧꯔꯦ ꯂꯨꯁꯤ ꯀꯔꯦꯝꯅꯔꯛꯀꯅꯨ ꯑꯩ ꯀꯣꯜꯁꯤ ꯊꯝꯂꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅꯁꯨ ꯇꯧꯔꯛꯀꯅꯨ ꯑꯣꯟꯁꯤꯜꯂꯛꯀꯅꯨ ꯉꯥꯏꯈꯣ ꯍꯣꯏ ꯊꯝꯖꯧꯅꯦ ꯅꯪꯒꯤ ꯀꯣꯜꯗꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯀꯩꯅꯣꯝ ꯊꯥꯔꯛꯀꯦ ꯅꯪꯒꯤ ꯋꯥꯆꯞꯇ ꯑꯃꯨꯛꯇ ꯆꯪꯉꯨꯅꯦ ꯀꯩ ꯂꯩꯒꯦ ꯑꯩ ꯌꯦꯡꯅꯤꯡꯗꯦ ꯆꯪꯉꯣꯏ
ꯆꯪꯅ ꯆꯪꯉꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯤ ꯂꯨꯁꯤ ꯐꯣꯟ ꯃꯦꯠꯇꯨꯅ ꯋꯥꯆꯞꯇ ꯆꯪꯂꯛꯂꯦ ꯅꯤꯡꯊꯧꯂꯦꯝꯕꯅ ꯃꯉꯣꯟꯗ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯔꯛꯇꯨꯅ ꯂꯩꯔꯝꯂꯦ ꯂꯨꯁꯤ ꯚꯤꯗꯤꯑꯣꯗꯨ ꯌꯦꯡꯕꯗ ꯅꯍꯥꯟ ꯃꯥꯕꯨ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯅ ꯅꯝꯖꯥ ꯅꯝꯊꯦꯛꯅꯒꯤ ꯇꯧꯈꯤꯕ ꯃꯤꯀꯨꯞꯇ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣꯗꯨꯅꯤ ꯚꯤꯗꯤꯑꯣꯗꯨ ꯎꯕꯗ ꯌꯥꯝ ꯐꯖꯗꯕ ꯂꯨꯁꯤ ꯃꯥꯒꯤ ꯏꯖꯠꯇꯨ ꯌꯥꯝ ꯊꯤꯅ ꯂꯩꯈꯥ ꯇꯥꯕ ꯑꯃ ꯑꯣꯏꯔꯤ ꯃꯗꯨ ꯎꯕꯗ ꯂꯨꯁꯤꯗꯨ ꯃꯤꯍꯨꯜ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯍꯥ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯕ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯅꯤꯡꯊꯧꯂꯦꯝꯕꯗꯨ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯨ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯚꯤꯗꯤꯑꯣꯗꯨ ꯑꯩ ꯈꯛ ꯁꯨꯝ ꯌꯦꯡꯕꯗꯤ ꯇꯜꯂꯦ ꯑꯗꯨꯅ ꯅꯪꯉꯣꯟꯗꯁꯨ ꯊꯥꯔꯒ ꯅꯪꯒ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯄꯨꯝꯍꯦꯟꯕ ꯍꯥꯏꯕ ꯅꯪꯒꯤ ꯅꯨꯄꯥ ꯅꯪꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯤꯗꯣ ꯑꯗꯨꯗ ꯊꯥꯒꯦ ꯍꯥꯏꯅꯁꯨ ꯑꯩꯅ ꯈꯜꯂꯤ ꯂꯨꯁꯤ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯈ꯭ꯔꯦ ꯅꯤꯡꯊꯧ ꯅꯪꯅ ꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯌꯥꯝ ꯊꯨꯅ ꯚꯤꯗꯤꯑꯣꯗꯨ ꯀꯛꯎ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯅꯪꯒꯤ ꯅꯊꯛꯇ ꯀꯦꯁ ꯊꯥꯡꯒꯠꯀꯅꯤ ꯎꯁꯤꯠꯇꯕ ꯇꯧꯒꯅꯨ ꯚꯤꯗꯤꯑꯣꯗꯨ ꯀꯛꯎ ꯊꯨꯅ ꯅꯤꯡꯊꯧꯂꯦꯝꯕ ꯃꯣꯃꯣꯟ ꯅꯣꯛꯏ ꯑꯗꯨꯒ ꯑꯗꯨꯝ ꯇꯞꯂꯤ ꯅꯪꯅ ꯄꯨꯂꯤꯁꯇ ꯀꯦꯁ ꯇꯧꯔꯁꯨ ꯇꯧꯖꯔꯣ ꯑꯩꯅ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯈꯨꯕꯤꯁꯤꯅ ꯑꯃꯨꯛꯈꯛ ꯅꯝꯕꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯋꯥꯍꯩ ꯆꯥꯏꯍꯟꯕꯗ ꯅꯪꯒꯤ ꯅꯁꯥꯒꯤ ꯏꯖꯠꯇꯨꯗꯤ ꯀꯔꯤ ꯑꯣꯏꯖꯔꯅꯤ ꯍꯥꯏꯕ ꯈꯪꯖꯕ꯭ꯔꯣ ꯅꯪꯅ ꯀꯦꯁ ꯇꯧꯗꯨꯅ ꯑꯩꯅ ꯖꯦꯜꯗ ꯂꯩꯈ꯭ꯔꯁꯨ ꯅꯪꯗꯤ ꯏꯖꯠ ꯌꯥꯎꯗꯕ ꯃꯤꯒꯤ ꯇꯤꯟꯁꯤꯠ ꯃꯥꯏꯁꯤꯠꯅꯐꯝ ꯑꯣꯏꯔꯒ ꯇꯥꯔꯒ ꯇꯣꯛꯂꯣꯏꯗ꯭ꯔꯣ ꯂꯨꯁꯤꯗꯨ ꯅꯤꯡꯊꯧꯂꯦꯝꯕꯅ ꯀꯣꯛ ꯁꯥꯟꯅꯔꯛꯇꯨꯅ ꯃꯥꯕꯨ ꯈꯨꯠꯂꯥꯏꯒꯨꯝ ꯁꯤꯖꯤꯟꯅꯈꯤꯗꯣꯏꯕꯒꯤ ꯇꯧꯔꯛꯄꯁꯤꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯇꯁꯦꯡꯅ ꯀꯤꯖꯩ ꯑꯁꯨꯝ ꯃꯥꯒꯤ ꯏꯖꯠꯅ ꯂꯩꯈꯥ ꯇꯥꯗꯨꯅ ꯃꯥꯡꯂꯒ ꯂꯩꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯁꯤꯒꯨꯝꯕ ꯑꯃ ꯇꯧꯈꯤ ꯃꯥꯒꯤ ꯏꯖꯠ ꯂꯨꯛꯃꯥꯏꯗ ꯌꯣꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤꯃ ꯄꯨꯝꯍꯦꯟꯕꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯈꯪꯈ꯭ꯔꯕꯗꯤ ꯃꯥꯕꯨ ꯈꯛ ꯅꯨꯡꯁꯤꯔꯣꯏ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯈꯪꯖꯔꯦ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯤꯡꯊꯧ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯑꯩꯁꯤ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯅꯪꯅ ꯑꯩꯁꯤ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕ ꯌꯥꯕ ꯍꯪꯅ ꯁꯥꯕ ꯃꯤ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯀꯛꯎ ꯊꯨꯅ ꯚꯤꯗꯤꯑꯣꯗꯨ ꯀꯛꯎ ꯑꯩꯗꯤ ꯀꯛꯑꯣꯏ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯃꯆꯥꯁꯤꯃꯇꯪ ꯂꯧꯅꯕ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯀꯣꯛꯅ ꯀꯌꯥ ꯋꯥꯅ ꯂꯧꯁꯤꯡ ꯄꯨꯊꯣꯛꯂꯒ ꯏꯐꯣꯔꯠ ꯃꯌꯥꯝ ꯊꯥꯗꯗꯨꯅ ꯋꯥꯈꯜ ꯆꯥꯝꯃ ꯈꯟꯈꯤꯕꯅꯤ ꯑꯗꯨꯅ ꯀꯛꯑꯣꯏ ꯑꯩꯗꯤ ꯀꯛꯑꯣꯏ ꯑꯗꯨꯕꯨ ꯅꯪ ꯆꯦꯛꯁꯤꯜꯂꯨ ꯅꯪꯒꯤ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥꯒꯤ ꯈꯨꯠꯇ ꯚꯤꯗꯤꯑꯣꯁꯤ ꯌꯧꯕꯗ ꯁꯦꯀꯦꯟ ꯐꯥꯅ ꯆꯪꯂꯣꯏ ꯂꯨꯁꯤ ꯐꯣꯟꯗꯨꯗ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯧꯅ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯃꯤꯐꯠꯇ ꯁꯥ ꯅꯪꯅ ꯈꯜꯂꯤꯕ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤ ꯅꯪꯅ ꯄꯥꯝꯃꯤꯁꯤ ꯑꯩꯅ ꯁꯤꯈꯤꯕꯗꯨꯔꯥ ꯅꯤꯡꯊꯧꯂꯦꯝꯕ ꯇꯞꯅ ꯑꯗꯨꯃꯛ ꯂꯨꯁꯤ ꯅꯪ ꯌꯥꯝ ꯐꯤꯡꯒꯠꯈ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯞꯊꯧ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯅꯪꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯧ ꯅꯪꯅ ꯅꯤꯡꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯣꯏ ꯑꯩꯅ ꯁꯨꯛꯑꯣꯏ ꯑꯣꯏꯊꯣꯛꯍꯜꯂꯣꯏ ꯁꯤꯃꯗꯤ ꯅꯪ ꯈꯪꯖꯧ ꯑꯩꯒꯤ ꯑꯅꯤꯡꯕ ꯍꯥꯏꯈ꯭ꯔꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯅꯪꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯆꯥꯏꯊꯣꯛꯇ꯭ꯔꯤꯉꯩ ꯅꯪ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯑꯩ ꯅꯪꯉꯣꯟꯗ ꯃꯇꯝ ꯈꯔ ꯄꯤꯒꯦ ꯍꯥꯏꯔꯒ ꯅꯤꯡꯊꯧꯂꯦꯝꯕꯅ ꯀꯣꯜꯗꯨ ꯑꯗꯨꯃꯛ ꯀꯛꯂꯦ ꯑꯁꯣꯝꯗꯒꯤ ꯂꯨꯁꯤ ꯃꯈꯨꯠ ꯑꯅꯤꯅ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯀꯞꯇꯨꯅ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯕ ꯑꯩ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯑꯩ ꯀꯔꯤ ꯇꯧꯅꯤ ꯑꯁꯨꯛ ꯐꯠꯇꯕ ꯃꯤ ꯑꯃꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯀꯔꯤꯒꯤ ꯊꯦꯡꯅꯔꯨꯕꯅꯣ ꯑꯩ ꯋꯥꯔꯦ ꯑꯩ ꯍꯤꯡꯕꯁꯤ ꯋꯥꯁꯤꯜꯂꯛꯑꯦ ꯑꯩ ꯍꯤꯡꯕꯁꯤ ꯋꯥꯁꯤꯜꯂꯛꯂꯦ ꯂꯨꯁꯤ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯔꯒ ꯀꯞꯂꯒ ꯑꯗꯨꯃꯛ ꯂꯩꯔꯛꯂꯦ ꯁꯦꯡꯅ ꯃꯤꯀꯨꯞꯇꯨꯒꯤ ꯑꯣꯏꯅ ꯂꯨꯁꯤ ꯋꯥꯈꯜꯗꯨ ꯆꯥꯏꯔꯦ ꯃꯀꯣꯛ ꯉꯥꯎꯔꯦ ꯅꯤꯡꯊꯧꯂꯦꯝꯕꯅ ꯃꯍꯥꯛꯄꯨ ꯌꯥꯝ ꯂꯥꯏꯅ ꯁꯥꯟꯅꯔꯛꯄꯁꯤꯗ ꯍꯥꯏꯐꯝ ꯈꯪꯗ ꯇꯧꯐꯝ ꯈꯪꯗ ꯃꯁꯥꯗꯨ ꯄꯦꯟꯗꯕꯅ ꯄꯤꯛ ꯍꯦꯛ ꯊꯜꯂꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯨꯁꯤ ꯄꯨꯝꯍꯦꯟꯕ ꯃꯉꯣꯟꯗ ꯄꯥꯎ ꯏ ꯑꯃꯠꯇ ꯐꯥꯎꯔꯨꯕ ꯇꯧꯗ꯭ꯔꯦ ꯁꯦꯡꯅ ꯂꯨꯁꯤ ꯎꯪꯗꯨꯅꯇ ꯂꯩꯈ꯭ꯔꯦ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯇꯥꯡꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯈꯪꯂꯦ ꯈꯨꯠ ꯊꯥꯒꯦ ꯍꯥꯏꯅ ꯇꯧꯅꯔꯛꯄꯗ ꯂꯨꯁꯤ ꯃꯥꯒꯤ ꯏꯖꯠꯇꯤ ꯄꯨꯡꯃꯥꯡ ꯃꯥꯡꯈ꯭ꯔꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕꯅ ꯃꯈꯣꯏ ꯄꯥꯡꯒꯜ ꯊꯧꯅ ꯐꯨꯗꯣꯛꯅꯤꯡꯂꯕꯁꯨ ꯐꯨꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛ ꯅꯤꯡꯊꯧꯂꯦꯝꯕ ꯃꯥꯅ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯊꯧꯅꯥꯗꯨ ꯃꯠꯄꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯂꯦ ꯁꯣꯝꯗ ꯄꯨꯝꯍꯦꯟꯕꯁꯨ ꯂꯨꯁꯤꯒ ꯄꯥꯎ ꯏ ꯐꯥꯎꯅ ꯈꯣꯠꯅ ꯇꯧꯗꯕꯗꯨꯗ ꯏꯉꯥꯎ ꯉꯥꯎꯔꯦ ꯁꯦꯡꯅ ꯄꯨꯛꯅꯤꯡ ꯂꯩꯇꯥꯗ꯭ꯔꯦ ꯊꯕꯛ ꯏꯪꯈꯥꯡ ꯐꯥꯎꯕ ꯆꯠꯇ꯭ꯔꯦ ꯄꯨꯝꯍꯦꯟꯕꯅ ꯀꯥꯗꯨꯗ ꯃꯊꯥ ꯁꯥꯅ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯏꯟꯗꯨꯗꯨ ꯃꯐꯤ ꯃꯔꯣꯜ ꯈꯖꯤꯛ ꯅꯥꯟꯕ ꯃꯁꯦꯠ ꯆꯥꯔꯒ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ
Imagi pumhenba kaidorino nang hauzik. Pumhenba masado hainingba machet amata pokta. Karisu taude. Karino nang thabaka satchena nong nini se. Pumhenba khumde tumi leiki induna makha taraduna mo. Adu phare lao. Nang asidi thabak su sathokdrabanina ne imaga bazar phaudang chalusi. Insang napi ama kita yenglusi. Nang pabunga satkadabado madi sathokri thabak ne dan aduna nang satpada tari. As ai saningde yar talima. Haima karino karigi talino hairisibo. Pumhenba khumlakte. Hai hawgala thuna chataba yaroi. Ma ai ngamoi. Ma pa phange thabak haidana chatsi yadre. Masa phange yade. Aduga ina yumsida thabak sunaba mi imda thamse na haibadana thazaba yaiga yadi gan tawriba. Aduga aine ai wa yamna hainingde ko napa na sase ai wa hainingde. Ima nasa singakto pothage ba. Nang sengna ngamlaroi hairibro. Hoi talle. Phare ima line da chalage ko. Mawa ma puroiba masa masuna thabak saungna tawraga mama sina magi nupi sina auto sina chali haidana mina khanakibado noi yengo ko noi. Ima no auto bu yamirai rubagi wana taba sum imung sigi mawong sida hairibni. Pumhen manasat sai kem khangtra tangai phadradi adum chalo auto oigera ma oigera. Noi Indudu masaga ngangnaba oiraroi haiba khangladuna mahak thorakle ka adudagi aduga dumak chatkhre mapalomduda. Pumhenba madi magi makok aduda adumak wakhalna sagatuna Lucy matangna khanba leplamde. Karino handak Lucy na asuk yamna honglibasibo. Kari leiribasano. Lucy ai ngauduna chatgadawri. Nang isigi na tawse utlano tokloba ai wari. Pumhenba do Pondo amuk paikhatuna Lucy ki number du call tawsilakle aduba switch off hairakle. Pumhenba maduda pondo mafam khangda langboi thamboi thamkhraga mahakpuk awgatuna ka adudagi thokre. Som kaithen manung aduda indudu mana pama potchei insangna pikhra leiba yaba makhai leire matungda thorakpani. Mana thorakpaduda nakandagi nupa amakakna changsilaklaga yam khangna sanabagi maong amada. Imai bema karai satpirubano. Indudu ingak-ngakna nupaduna yenglaktuna. Kana oigadoy no ibungo sibo nupaduna. Imay bema nasagi mingkom ay pumhenbagi company da thabak tawsaba. Aduna imay bema busu nasa nasakmuna khangsay. Indudu aduk mamut tana hairaklabadudadi kumlai phajana. Adu oire isi. Kaithel karakpani posay ahong asaw kita yengi haidana. Kana lakpibagi imay bema bo. Aikoigi sir pabunga lakpibra. Induna lakte itomtani nang sar pabungsu adagi nakoi sar pumhenbasu thabak siledana amta sasi haiba yadi imai thanta idom laklibani line gi garida. Haiba adu sek phajabu watli ni mai beba khangde tawrisi ado nangdi karaida lakpano. Imai beba nasasu pot ama yengbani thiba phangjedo. Ado imai beba hanbagi sidi nasagi garisu yaurakli nasa oina thinjaramlagi chingnabigadra. Indu karisu singnaba pok tahirei. Yai kaide phanadum tan chare isaga thengnaba. Indu na khombabu chingnadabagi maramsi makhoigi company de thabak inghangi su tawi kholi haina haibaduda chingnaba pokludabani. Khombana imai bema posai leiba loibirabadi thoklasira hannaba tawrasi. Thoklasi bungo hanbana phari. Adumna anidu wari sana adumak thokminaraktuna khombagi garida kakhattuna tonglakle. Sengna khomba hairiba misak asi pumhenbagi company de thabak taw miyoi amadi natti. Iseng sengna makhek hairabada khomba ningthaulembana tharakpa neklakpa miyoi ni. Ningthaulemba mangonda boss haina kauriba miyoi aduni. Karigumba ningthaulembagi wakhalgi lalong kharagidamak thawoina mikuptuda khombabu mafamduda tharakpani.